Sana thamoida tinglawi khalluba sapumba tayonaramne khalli matamduda ichan hairi kaidawrage sana kaisu tawdeda ado fajana khangnogo ichansu sanana kaigumba wa amadi hainingba mali habasi khanglami adubu sanana kari swaramde ada aikhoini khangnai haisa pau fajana phaungnade masu atopa koibra kaino waiting adumne aisu mana call tawra kandoina adum wari sanabane madu tabada sana nofetaradana hari adudi mana tawridudi yamna soidra nungsiba habasidi kaidawri kamai tawri awa nungai loina haigadabane adune haise ado khangdreda tarise ada kayam kuirage khangnaba magade kadai dei thingnaruino kuidrida imanabi mana hairakpane ado 1 month mukta fadangaida adudi yamna kuiba natrine ado hayeng mukta thengnasi yabra kaida kaidobage wa mata haige tawnida sum kaigino khangde nanga adum pau phone ningba loina ningba nungtigi for a is adubudi sum khangnaruba thengnarubaginida wai duta bada sana amuke hena harauba poklami adude biti pakda ibani dang chalosira ichansu chanabu khara khara nungsibagumsu tawi ichana sare hoi chalose ado kuibadi ade ko hoi adudi ngasigidi tumage nangsu tumadana aidi tumkiroye phisa kini adudi neto after odana sanagi wahi wata amadi mangonda care lobadu bada nungsibadi khara farami maramdi maga khangnariba Thoibaldagidunadi nongmata asumain haibide ichandu tapna hairaklami hoi afterage adu nangsu phajana potharo hoi adu desu potharage ko sana yamna harauna potharamki aduga himna hayengdi soidana ichanda nusi hairani nusi fongdoglani haibagi asa amaga loinaramki nongale sanasu college ale adubu class yawba loiraba matungda sana amadi chan makoyani biti paktamna laklami aduga sanana asum haireklami sanana ichan kaidoina famsige ngaside ichanna khangdiye iyade yaida ado nahange famda doina famlarsra yaye adudi changasra ichan wari sanadoksu yam leibane lao famaga sanawrase ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ ꯐꯝꯐꯝꯁꯤꯗꯤ ꯃꯤ ꯐꯝꯃꯦ ꯑꯗꯨꯅ ꯀꯥꯏꯗ ꯐꯝꯁꯦ ꯍꯥꯏꯅꯣ ꯑꯗꯨꯗꯤꯅꯦ ꯑꯁꯤꯒꯤ ꯎ ꯃꯈꯥꯁꯤꯗ ꯑꯁꯤꯒꯤ ꯅꯥꯄꯤ ꯃꯊꯛꯁꯤꯗ ꯑꯣꯏꯅ ꯐꯝꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯉꯥꯏꯈꯣ ꯑꯁꯣꯝꯒꯤ ꯃꯈꯥꯔꯣꯝꯒꯤ ꯋꯥꯜ ꯃꯌꯥꯁꯤꯗ ꯑꯣꯏꯅ ꯐꯝꯕꯅ ꯐꯠꯇ꯭ꯔꯣ ꯍꯣꯏ ꯋꯥꯜ ꯃꯌꯥꯒꯤ ꯅꯥꯄꯤꯁꯦ ꯎꯔꯨꯝꯁꯨ ꯑꯣꯏ ꯑꯁꯤꯗ ꯑꯣꯏꯅ ꯐꯝꯂꯁꯦ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯐꯝꯂꯝꯃꯤ ꯑꯗꯨꯒꯤ ꯏꯆꯦꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯀꯩꯅꯣ ꯅꯪꯅ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯍꯥꯏꯕꯗꯨꯕꯨ ꯍꯥꯏꯔꯣꯗꯅ ꯀꯩꯁꯨꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ ꯅꯠꯇꯦꯗ ꯑꯗꯨꯗ ꯁꯨꯝ ꯇꯧꯗꯕꯤꯗ ꯍꯥꯏꯔꯛꯑꯣꯅꯦ ꯀꯥꯏꯗꯦꯅꯦ ꯑꯗꯨꯕ꯭ꯔꯥ ꯑꯩꯁꯦ ꯃꯇꯥꯡꯗꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯤꯕꯣ ꯏꯁ ꯃꯇꯥꯡꯗꯣ ꯆꯥꯍꯜꯂꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯁꯦ ꯅꯣꯏ ꯊꯧꯕꯥꯜꯒꯤꯗꯣ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯉꯁꯤ ꯍꯣꯏ ꯉꯁꯥꯏ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ sana yam pakhatna karigadi hari kaisam hairti mai mama do nari adugi matam khara phone tarakpa yararoi phone paira hariba ado kai hospital da pukhatli jana ngasi chatpiroidra chaloida sida leite moidi chandigarh da leibane mama ga ado masi nangna ne nungdi nungsibra khangdeda magi mongda kai haidana ꯑꯩꯈꯣꯏꯅꯕꯨꯗꯤ ꯌꯥꯝ ꯌꯦꯠꯄꯩ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯌꯥꯝ ꯑꯈꯪ ꯑꯍꯩ ꯁꯥꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯑꯈꯪ ꯑꯍꯩ ꯁꯥꯏꯅ ꯍꯥꯏꯔꯒꯦ ꯀꯅꯥꯝꯅꯕꯨꯗꯤ ꯍꯥꯏꯗꯦꯗ ꯑꯗꯨꯕꯨꯕ ꯁꯨꯝ ꯋꯥꯔꯤꯅꯤꯗꯅ ꯑꯗ ꯅꯪꯅ ꯍꯥꯏꯅꯤꯡꯉꯥꯏꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯀꯩ ꯋꯥꯔꯤꯅꯣꯕ ꯁꯅꯥ ꯋꯥꯗꯨ ꯂꯩꯊꯣꯔꯒ ꯍꯥꯏꯔꯛꯏ ꯕꯣꯠꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯕꯣꯠꯀꯤ ꯃꯥꯟꯗꯦꯗ ꯑꯁꯦꯡꯕ ꯍꯥꯏꯅꯤꯡꯕꯗ ꯑꯗꯨꯝ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ ꯁꯅꯥ ꯐꯠ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨꯝ ꯅꯠꯇꯦꯗ
Tasengna hairabada ai nanga pau he faunaraba namitagi ngasi faubada pukning wakhal leitafam khangde masi karigino nang khangbra madudagi chansu hagwalai aduga khumlai khangde adode sa adubu nangna phauribada adugumna aisu khara khara faubagum tawe adubu sengna hairabada ai nangbudi nusi matamdada ichalsu wakhalda haraubadi kitang faurami adubu sanana wado makha amutari adubu nangi khangnaba leibanina aina noyinigi makada yetpadi pamde aduga aidi migi makada yetpasu yelakde wahai adu tarubada ichandu wakhal kitang nungairamde adubu asumna hairi kanana kanagi makada yelina nanga hauji khangnaribada adum phajana khangnabiyuko nungsibabu ikai khumnabiyo aidi mabu nungsiba ngamde hojikti adudi kanabuno nangna nungsiribase aidi nangna hena nungsiye chana fatma maidu leisilaga ichanni yengi adugari aidi nanga thengnabasu kuidre kamdawna aina hena nungsiribano makha taraduna ichanna amu khumnai nangna igi fanaba haibikibaduna maram oiraga ai ngasidi matam haibase karino khanglakle ai nanga thengnaramdrabadi ngasisu ahomba leiroi nangonda kari ahomba leirage aidi chumna matam mangangano tumba chaba matam nainaba haikibane hoi nangna haikiba mayamduna ai ngasidi anaba wakhal anaba sama lakle adubu fanoidunasu ai noinigi makada yetpadi pamde nangni yetpa harise kaigino ngasi nangna unase biti pakta chalase habada aini yaragliba amadi ngasi nangi nakta itomda laglibase nangbu nusibagi natabra adudi nangna ibu nanga khangnariba nupada adugumna nusiba ngangadra ngangani ai mangondagidi nusiba habada karino khangde manasu haibide aina su nomukta hanglude adu arabadi nang maga paw faunadaba taba hai ai faw faunarorege maga ngaside phare adu magne aina ngasi nangi nafamdagi taningliba ichan ai nangbu thamoi sengna nusi sana ai su nangbu thamoi sengna nusi ada hannaba tarasira matam sisu yam thengre hoi hannaba tarase adudi asi airaga makoyani hanaki sanana masine aiga maga khangnarakibagi wari habado mahesna midi WhatsApp group dagi nupi masak phajabiga koikre nangdi kamdawri birna adune aikoi sanadi dawyakhrene sanana khangde karam thoktoriba ado mahes nangsu yum yaorabanina leharoko aikoi ni so mok chakhrage ko mahesna hoi adudi lehore ko ai amok faunarse yungado thonglolamani torise birna nungaiteda mapando oina tumo sanana mayesu lehore ado bir noigidi thonglolamoidra khangde lolamdawbu maline aikhoidoina chalasira yajare adum mapanda tumasu tumjawrage ai ado ngasigi thabal khunungaido nungaitride kaino noi sai yauridubo hoine adunane aina nungayese adubudi aikhoigidi kemta khanbidrene nangde nangsu baka nangsu amathiro aduga thabalamta chaluse leiradi aisu thirani leitabaine leirakani kaisu khalanu nupibu ado warisu nungairi ayum hendokhini amu ye kawine noigera sida leireko adudi aisu leirage ko sana hayeng amu faunarase hai leoro ita aisu chaleko yum yongnaba chaluko amu swaida lai sana leiramni ko yareda ado ai chaleko nongale chak toklaba matung mayesna sanada call tawri mayesna sana ngasidi iroi sembada thabal chalusidana sanana yaye chalaroi keno itawgibo ada bidubu yarakadoira chachaba
ꯈꯪꯗꯦꯅꯦ ꯃꯥꯗꯤ ꯌꯥꯝꯅ ꯌꯥꯒꯟꯗꯕꯅꯦ ꯑꯗꯣ ꯍꯪꯗꯤ ꯍꯪꯈꯤꯁꯦ ꯌꯥꯔꯛꯇ꯭ꯔꯒ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯍꯣꯏ ꯍꯪꯉꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯍꯦꯛꯇ ꯆꯠꯂꯨꯔꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯐꯥꯎꯅꯔꯁꯦ ꯑꯩꯗꯣ ꯑꯁꯥꯏꯐꯥꯎꯗ ꯊꯣꯛꯂꯛꯈꯤꯒꯦ ꯍꯣꯏ ꯑꯗꯣ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣꯅꯦ ꯑꯩꯈꯣꯏ ꯏꯆꯟꯒꯤ ꯕꯦꯂꯦꯟꯁ ꯂꯣꯏꯔꯦꯌꯦ ꯑꯃꯨꯛꯇ ꯍꯥꯞꯄꯤꯔꯨꯈꯤꯒꯦ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯂꯩꯖꯕ ꯀꯥꯏꯁꯦ ꯑꯁ ꯅꯪꯒꯤꯁꯨ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯂꯨꯔꯣ ꯍꯣꯔꯦꯟ ꯐꯥꯎꯅꯔꯁꯤꯀꯣ ꯍꯣꯏ ꯏꯇꯥ ꯑꯩꯗꯤ ꯔꯦꯗꯤꯅꯤꯀꯣ ꯌꯥꯔꯦ ꯈꯪꯖꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯃꯤ ꯑꯗꯨꯒ ꯁꯅꯥꯅ ꯃꯃꯥ ꯃꯃꯥ ꯀꯩꯗꯧꯔꯒꯦ ꯅꯥꯎꯆꯥ ꯑꯩꯈꯣꯏ ꯁꯥꯏꯀꯜꯗꯨꯗꯤ ꯈꯪꯗꯦꯅꯦ ꯅꯆꯟꯅꯨꯄꯤꯅ ꯄꯨꯔꯝꯒꯅꯤ ꯁꯥꯏꯀꯜ ꯐꯥꯎꯕ ꯍꯦꯛ ꯁꯪꯗꯦꯅ ꯇꯧꯔꯤꯁꯦ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ ꯅꯪꯅ ꯑꯃꯨꯛ ꯗꯨꯀꯥꯟꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯗꯨꯀꯥꯟꯗ ꯀꯩꯗꯧꯕ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯑꯁ ꯁꯔꯞ ꯑꯝꯇ ꯂꯩꯔꯨꯒꯦ ꯐꯤꯁꯦ ꯁꯨꯒꯦ ꯇꯧꯕꯅꯤꯗ ꯁꯔꯞ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯗꯅ ꯂꯩꯍꯧꯗꯕꯅꯦ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦꯀꯣ ꯅꯆꯟꯅꯨꯄꯤꯁꯨ ꯍꯜꯂꯛꯑꯦ ꯁꯠ ꯆꯠꯂꯨꯔꯣ ꯑꯩ ꯑꯃꯨꯛ ꯁꯥꯏꯀꯜꯗꯣ ꯂꯧꯗꯣꯏꯅꯤ ꯃꯌꯥꯡꯂꯥꯡꯖꯤꯡꯗ ꯆꯠꯇꯣꯏꯅꯤ ꯑꯦ ꯃꯌꯥꯡꯂꯥꯡꯖꯤꯡꯗꯗꯤ ꯀꯩꯗꯧꯕ ꯍꯤꯗꯥꯛ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯅꯄꯨꯗꯣ ꯑꯔꯨꯝ ꯂꯥꯏꯍꯧ ꯇꯧꯒꯗꯕ ꯃꯥꯜꯂꯦꯅ ꯍꯥꯏꯌꯦ ꯑꯗꯨꯅ ꯅꯥꯕ ꯍꯧꯔꯛꯄꯁꯤꯗ ꯍꯤꯗꯥꯛ ꯑꯃꯇ ꯆꯥꯍꯧꯅꯕ ꯍꯣꯏ ꯏꯃꯥ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯗꯗꯥ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯀꯥꯏꯅ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯑꯆꯥꯄꯣꯠ ꯂꯩꯔꯨꯕꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯆꯥꯄꯣꯠ ꯃꯤ ꯌꯥꯎꯁꯪꯅꯤ ꯀꯩꯅꯣ ꯍꯌꯦꯡꯅ ꯂꯣꯏꯔꯦ ꯌꯥꯎꯁꯪꯁꯨ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯆꯥꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯁꯨ ꯌꯥꯔꯦ ꯑꯋꯥꯏ ꯈꯨꯝ ꯇꯧꯗꯅ ꯂꯩꯔꯅꯨ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯁꯠ ꯁꯠ ꯆꯠꯂꯨꯔꯣ ꯍꯣꯏ ꯃꯥ ꯑꯗꯣ ꯕꯦꯝꯃ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈꯤꯅꯨꯀꯣ ꯆꯠꯆꯔꯣꯏ ꯊꯧꯔꯤ ꯊꯠꯄꯗꯤ ꯆꯠꯂꯨꯅꯤ ꯅꯪꯒꯤ ꯊꯧꯔꯤꯁꯦ ꯊꯠꯈ꯭ꯔꯦꯗꯀꯣ ꯌꯥꯎꯁꯪ ꯃꯇꯝꯗ ꯊꯧꯔꯤ ꯊꯠꯇ꯭ꯔꯗꯤ ꯂꯣꯏꯔꯒ ꯊꯠꯖꯥꯄꯣꯠꯇꯦ ꯌꯥꯔꯦ ꯅꯣꯏꯒ ꯉꯥꯡꯅ ꯉꯝꯖꯄꯣꯠꯇꯦ ꯑꯩꯗ ꯆꯠꯆꯔꯨꯔꯒꯦ ꯀꯩꯒꯤ ꯅꯪꯗꯤ ꯅꯕꯨꯡꯗ ꯑꯆꯥꯄꯣꯠ ꯂꯩꯔꯨꯏ ꯀꯩꯗꯧ ꯍꯥꯏꯔꯤꯅꯣ ꯑꯦ ꯑꯆꯥꯄꯣꯠ ꯂꯩꯔꯨꯏꯕꯨ ꯂꯩꯔꯨꯏ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯌꯥꯔꯦ ꯑꯗꯣ ꯑꯩꯅ ꯂꯩꯔꯣ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯀꯩꯝ ꯂꯩꯔꯛꯇꯤꯌꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠꯇꯤ ꯆꯥꯅꯅꯕ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯠꯅ ꯂꯩꯔꯛꯇꯕ ꯂꯩꯔꯛꯑꯦ ꯑꯗꯣ ꯃꯃꯥ ꯅꯪ ꯇꯂꯞꯇꯣ ꯆꯥꯔꯅꯨꯀꯣ ꯆꯥꯛ ꯇꯣꯛꯄꯒ ꯃꯔꯨ ꯑꯃꯅꯤ ꯍꯦꯛꯇ ꯎꯝꯅꯤꯡꯕ ꯆꯤꯟꯁꯦ ꯏꯐꯛ ꯐꯛꯆꯤꯜꯂꯤꯅꯦ ꯇꯟꯖꯥꯗꯨꯗ ꯗꯦꯅꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯅꯣꯏꯅ ꯃꯥꯒꯤ ꯇꯂꯞꯁꯤꯗꯤ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯁꯨꯝ ꯆꯤꯟꯁꯦ ꯏꯐꯛ ꯐꯛꯆꯤꯜꯂꯦ ꯇꯧꯅꯤ ꯀꯩꯅꯣꯝ ꯁꯨꯝ ꯎꯝꯅꯤꯡꯉꯕ ꯍꯦꯛꯇ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯈꯔ ꯆꯥꯒꯦ ꯄꯤꯔꯛꯎ ꯏꯁ ꯂꯩꯔꯕꯅꯤꯅ ꯆꯥꯅꯤꯡꯉꯤꯅꯤꯅꯦ ꯑꯗꯨꯒ ꯍꯦꯛꯇꯁꯨ ꯉꯥꯡꯉꯦꯕ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯉꯥꯡꯂꯝꯕꯗꯒꯤ ꯆꯥꯒꯦ ꯀꯥꯏꯅ ꯑꯗꯣ ꯀꯥꯟꯅꯗꯦ ꯂꯧꯕꯨꯛꯇ ꯆꯠꯁꯤ ꯊꯕꯤ ꯃꯈꯣꯡ ꯌꯥꯟꯕ ꯑꯝꯇ ꯂꯣꯏꯁꯤꯟꯁꯤ ꯍꯣꯏ ꯑꯩꯁꯨ ꯂꯥꯛꯑꯗꯧꯅꯤ ꯀꯣꯂꯤꯛꯁꯦ ꯑꯝꯇ ꯐꯦꯡꯂꯝꯈꯤꯒꯦ ꯉꯁꯥꯏꯗꯒꯤ ꯐꯦꯡꯗ꯭ꯔꯤꯕ ꯍꯥꯏꯁꯤꯕꯣ ꯀꯥꯏꯗꯩꯅꯣ ꯇꯧꯔꯤꯕ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗꯕꯣ ꯃꯃꯥ ꯑꯩ ꯊꯧꯔꯤ ꯊꯠꯄ ꯆꯠꯂꯦꯀꯣ ꯍꯥꯏ ꯀꯥꯏꯗ ꯊꯠꯇꯣꯏꯅꯣꯅꯦ ꯋꯦꯇꯤꯡ ꯁꯦꯠꯇ ꯑꯣꯏꯅ ꯊꯠꯂꯒꯦ ꯀꯅꯥ ꯊꯠꯇꯣꯏꯅꯣ ꯅꯣꯏꯕꯣ ꯅꯦꯕꯤꯇꯥ ꯍꯣꯏꯒ ꯊꯠꯇꯣꯏꯅꯦ ꯒꯥꯔꯤꯅꯒ ꯁꯣꯛꯀꯅꯤꯀꯣ ꯊꯧꯔꯤ ꯊꯠꯄ꯭ꯔꯕꯨ ꯁꯣꯛꯂꯣꯏꯌꯦ ꯃꯃꯥꯏ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯁꯅꯥꯅ ꯃꯍꯦꯁꯇ ꯀꯣꯜ ꯇꯧꯔꯝꯃꯤ ꯁꯅꯥꯅ ꯃꯍꯦꯁ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯃꯍꯦꯁꯅ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣꯕꯣ ꯆꯠꯄꯒꯤ ꯋꯥꯔꯤꯅꯤꯗ ꯆꯠꯂꯗꯕꯅꯤ ꯀꯩꯅೋ ꯑꯗꯨꯕꯨ ꯑꯗꯣ ꯕꯤꯔꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯕ꯭ꯔꯣ ꯀꯥꯎꯏꯅꯦ ꯐꯥꯎꯅꯗꯦ ꯀꯣꯜꯕꯨ ꯑꯃꯨꯛꯇ ꯇꯧꯁꯤꯜꯂꯨꯗꯅ ꯍꯣꯏ ꯇꯧꯁꯤꯟꯒꯦ ꯑꯗꯣ ꯅꯪꯁꯨ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯀꯟꯐꯔꯦꯟꯁ ꯇꯧꯔꯛꯀꯦꯕ ꯍꯣꯏ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥ ꯕꯤꯔꯗ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯕꯤꯔ ꯇꯥꯏꯌꯦ ꯃꯤ ꯃꯆꯥꯗꯤ ꯀꯣꯜꯒ ꯇꯧꯔꯛꯇꯦ ꯉꯁꯤꯗꯤ ꯕꯤꯔꯅ ꯑꯁ ꯁꯪꯗ ꯇꯧꯔꯤꯅꯤꯀꯣ ꯀꯔꯤꯗꯕꯨ ꯑꯃꯨꯛ ꯁꯪꯗ꯭ꯔꯒꯦ ꯑꯩꯈꯣꯏ ꯁꯛ ꯐꯖꯕ ꯏꯇꯥꯎꯁꯤꯕꯣ ꯀꯥꯏꯗꯩ ꯑꯌꯨꯛꯇ ꯇꯨꯝꯕ ꯍꯧꯒꯠꯄꯗꯅꯦ ꯄꯨꯡ 9 ꯇꯥꯔꯝꯃꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯃꯦ ꯍꯧꯒꯠꯄ ꯀꯨꯏꯗ꯭ꯔꯤ ꯍꯧꯒꯠꯄꯒ ꯑꯃꯨꯛ ꯐꯝꯃꯤꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯋꯥꯐꯝ ꯌꯥꯔꯦꯗ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯗꯣ ꯀꯩꯅꯣꯅꯦ ꯉꯁꯤꯗꯣ ꯊꯥꯕꯜ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯆꯠꯄꯕꯨꯗꯤ ꯌꯥꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ
ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯆꯠꯄ ꯌꯥꯎꯔꯣꯏꯒꯦ꯫ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ ꯑꯗꯣ ꯏꯇꯥꯎ ꯅꯕꯥꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯧꯀꯣ, ꯑꯩꯗꯣ ꯏꯃꯥꯅ ꯀꯧꯔꯦ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯕꯤꯔ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯍꯦꯁꯅ ꯚꯥꯏ ꯕꯤꯔ ꯊꯝꯈ꯭ꯔꯕꯣ? ꯊꯝꯈ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯕꯥꯅꯤꯗꯪ ꯑꯣꯏꯅ ꯆꯠꯄ ꯇꯥꯕꯅꯤ꯫ ꯍꯣꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯨꯡ 9 ꯑꯗꯥꯏꯗ ꯂꯥꯛꯑꯣꯀꯣ, ꯅꯛꯄꯅꯤꯅ ꯑꯗꯨꯝ ꯌꯥꯅꯤ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯆꯜ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯏꯆꯟꯅ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ? ꯃꯍꯦꯁꯅ ꯑꯩꯒꯅꯦ, ꯅꯣꯏ ꯍꯦꯔꯣꯁꯦ ꯉꯁꯤꯗꯤ ꯑꯝꯇ ꯄꯨꯔꯨꯒꯦ ꯇꯧꯕ꯫ ꯏꯆꯟꯅ ꯀꯥꯏꯗ ꯄꯨꯔꯨꯒꯦ ꯍꯥꯏꯅꯣ ꯉꯁꯤꯅ ꯑꯃꯨꯛ? ꯑꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯑꯣ ꯑꯗꯣ ꯀꯔꯤ ꯂꯝꯗꯅꯣ ꯉꯁꯤꯗꯤ? ꯁꯅꯥꯅ ꯏꯔꯣꯏ ꯁꯦꯝꯕꯗꯅꯤꯗ꯫ ꯑꯣ ꯀꯌꯥꯝ ꯂꯥꯛꯀꯦ ꯏꯔꯣꯏ ꯁꯦꯝꯕꯁꯦ ꯅꯣꯏꯗꯨꯗꯤ? ꯁꯅꯥꯅ ꯖꯨ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ? ꯏꯆꯟꯅ ꯈꯪꯗꯦꯗ ꯑꯝꯇ ꯆꯠꯇ꯭ꯔꯤ꯫ ꯃꯍꯦꯁꯅ ꯅꯣꯡꯃ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ꯫ ꯏꯆꯟꯅ ꯍꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯕ ꯍꯧꯒꯠꯅꯔꯕ ꯅꯣꯏꯗꯤ? ꯃꯍꯦꯁꯅ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯉꯜꯂꯤꯗ, ꯄꯨꯡ 10 ꯇꯥꯗꯧ ꯇꯧ ꯂꯩꯔꯝꯃꯦ꯫ ꯏꯆꯟꯅ ꯑꯗꯨꯗꯤ ꯌꯥꯝ ꯉꯜꯂꯤꯅꯦꯀꯣ? ꯃꯍꯦꯁꯅ ꯍꯣꯏ ꯉꯟꯕꯅꯦ, ꯑꯗꯣ ꯈꯪꯗꯦ ꯇꯨꯝꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤꯗ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯄꯨꯡ 3 ꯑꯗꯥꯏꯗ ꯍꯧꯒꯠꯂꯒ ꯆꯥꯛ ꯇꯣꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯏꯔꯨ ꯂꯨꯊꯣꯛꯑꯒ ꯌꯥꯕꯗꯨꯕꯨ꯫ ꯑꯩꯗꯤ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯒꯦꯝ ꯁꯥꯟꯅ ꯂꯩꯕꯅꯤꯗ꯫ ꯏꯁ ꯑꯣ ꯅꯪꯗꯤ ꯒꯦꯝ ꯑꯃꯨꯛ ꯇꯧ ꯂꯩꯔꯤꯅꯤꯅꯦ? ꯀꯗꯥꯏꯗꯩ ꯌꯨꯝ ꯌꯧꯕꯒ ꯐꯃꯨꯡꯗ ꯆꯪꯕꯒ ꯅꯥꯀꯣꯡꯁꯤꯗ ꯅꯤꯡ 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 ꯑꯗꯨꯝ ꯈꯣꯡ ꯂꯩꯔꯦ, ꯑꯗꯨꯅ ꯒꯦꯝ ꯇꯧ ꯂꯩꯔꯤꯕ꯫ ꯑꯣꯁ ꯅꯪꯗꯤ ꯐꯖꯅ ꯇꯧꯔꯦꯍꯦ꯫ ꯑꯗꯣ ꯉꯁꯤꯅ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯕ? ꯑꯗꯣ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ, ꯑꯩꯗꯣ ꯏꯆꯦꯅ ꯀꯧꯔꯦ, ꯐꯣꯟ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯅꯦ, ꯑꯝꯇ ꯁꯦꯝꯕꯤꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯐꯖꯅ ꯁꯦꯝꯃꯨꯀꯣ, ꯑꯃꯨꯛ ꯁꯦꯝꯗꯣꯛꯎꯅꯤ꯫ ꯋꯥꯔꯤ ꯂꯤꯕ ꯅꯣꯏꯁꯨ꯫ ꯃꯍꯦꯁ ꯊꯝꯈ꯭ꯔꯕꯣ? ꯊꯝꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯁꯨꯝ ꯂꯩꯔꯤ꯫ ꯐꯤ ꯁꯥꯗ꯭ꯔꯕꯣ ꯉꯁꯤꯗꯤ? ꯀꯗꯥꯏꯗꯩ ꯐꯤ ꯁꯥꯕꯅꯣ, ꯈꯣꯡꯒ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯑꯣ ꯅꯣꯏ ꯅꯅꯥꯎꯄꯤꯗꯨꯗꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ? ꯇꯧꯗꯦ, ꯃꯣꯏꯗꯤ ꯀꯦꯝꯁꯨ ꯐꯖꯅ ꯆꯪꯗꯦ, ꯑꯩꯉꯣꯟꯗ ꯂꯛꯅꯕꯅ꯫ ꯀꯩ ꯍꯥꯏꯅ ꯂꯛꯅꯔꯤꯕ? ꯄꯣꯁ ꯌꯥꯝ ꯇꯥꯏ, ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯔꯤꯕ꯫ ꯇꯝꯆꯥ ꯅꯪꯁꯨ ꯑꯩꯉꯣꯟꯗꯩ ꯋꯥꯡꯕꯁꯨ ꯍꯦꯟꯕꯅꯤꯅ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯁꯦ꯫ ꯏꯁ ꯑꯩ ꯂꯧꯔꯒꯦꯀꯣ, ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯔꯤꯁꯦ ꯅꯪ ꯅꯅꯥꯎꯄꯤꯗꯣ ꯈꯛꯇꯅꯤꯌꯦ꯫ ꯑꯗꯣ ꯇꯝꯆꯥ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ, ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯅ ꯌꯨꯝ ꯆꯪꯕꯗ ꯄꯨꯡ 12:30 ꯇꯥꯔꯦ, ꯕꯕꯥꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯆꯪꯉꯦ ꯌꯨꯝꯗ ꯑꯃꯨꯛ ꯅꯣꯏꯗꯦ? ꯏꯁ ꯑꯩꯈꯣꯏꯅꯅꯦ ꯀꯣꯏꯀꯧ ꯀꯧꯔꯤꯅꯦ, ꯕꯕꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯌꯥꯗ꯭ꯔꯤꯕ꯫ ꯑꯗꯣ ꯀꯣꯟꯅꯗꯤ ꯍꯥꯡꯗꯣꯛꯂꯛꯂꯕ ꯅꯠꯇ꯭ꯔꯣ? ꯍꯥꯡꯗꯣꯛꯂꯛꯑꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯉꯥꯡꯂꯤꯕ, ꯑꯗꯨꯅ ꯗꯝꯆꯥꯁꯨ ꯉꯟꯅ ꯍꯜꯂꯨꯀꯣ꯫ ꯑꯁ ꯑꯗꯣ ꯏꯆꯟ ꯆꯠꯊꯣꯛꯄꯁꯤꯗꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯉꯟꯅ ꯍꯜꯂꯛꯅꯕꯗꯤ ꯇꯧꯒꯦ꯫ ꯑꯩ ꯗꯝꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ꯫ ꯑꯁ ꯏꯆꯟ ꯅꯪ ꯋꯥꯅꯤ, ꯉꯔꯥꯡꯁꯨ ꯐꯖꯅ ꯇꯨꯝꯗꯕꯅꯤꯅ꯫ ꯈꯪꯗꯦ ꯑꯩꯗꯤ ꯗꯝꯆꯥ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ꯫ ꯏꯁ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯗꯣ, ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯗꯣ ꯗꯝꯆꯥ ꯅꯪ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣꯀꯣ, ꯉꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤꯗ꯫ ꯑꯩꯗꯣ ꯕꯕꯥꯅ ꯀꯧꯔꯦ ꯉꯥ ꯊꯣꯡꯅꯕ꯫ ꯑꯍꯥꯎꯕꯅꯤ ꯑꯗꯨꯗꯤ꯫ ꯍꯣꯏ ꯗꯝꯆꯥꯁꯨ ꯆꯥꯁꯤ ꯂꯥꯛꯑꯣ꯫ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯦ ꯌꯨꯝ ꯅꯛꯅꯔꯝꯃꯗꯤꯀ ꯈꯜꯂꯤꯁꯦ꯫ ꯏꯁ ꯑꯗꯨꯝ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯂꯩꯔꯁꯦ ꯗꯝꯆꯥ꯫ ꯑꯩ ꯇꯨꯝꯐꯝꯁꯨ ꯂꯩꯇꯕꯗꯣ ꯅꯣꯏꯗꯗꯤ? ꯂꯩꯅꯤ, ꯑꯩꯈꯣই ꯕꯨꯡꯉꯣꯒ ꯇꯨꯝꯃꯣꯕ꯫ ꯑꯁ ꯅꯣꯏ ꯕꯨꯡꯉꯣꯒꯗꯤ ꯇꯜꯂꯤꯀꯣ ꯑꯩꯗꯤ꯫ ꯋꯥꯊꯤ ꯉꯥꯡꯅꯨ ꯗꯝꯆꯥ, ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯨꯀꯣ꯫ ꯐꯥꯒꯤ ꯇꯧꯅꯤꯗ꯫ ꯑꯗꯣ ꯅꯪꯁꯨ ꯍꯥꯎꯅ ꯊꯣꯡꯗꯣꯛꯎꯔꯣ, ꯗꯝꯆꯥꯒꯤꯁꯨ ꯌꯥꯎꯅ ꯆꯥꯔꯛꯎꯀꯣ꯫ ꯍꯣꯏ ꯗꯝꯆꯥ, ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯟ ꯅꯨꯡꯁꯤꯕꯤ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯅꯥ ꯄꯨꯡ ꯌꯦꯡꯉꯤ, ꯄꯨꯡꯁꯨ 9 ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯁꯅꯥꯅ ꯆꯥꯛ ꯂꯣꯏꯔꯕꯣ ꯃꯃꯥ? ꯒꯤꯇꯥꯅ ꯉꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯅꯣ? ꯉꯁꯤꯅ ꯏꯔꯣꯏ ꯁꯦꯝꯕꯗ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯅꯪ ꯅꯄꯥꯗꯗꯤ ꯍꯥꯏꯔꯕ꯭ꯔꯥ ꯅꯪꯅ ꯆꯠꯇꯣꯏꯗꯣ? ꯍꯥꯏꯗ꯭ꯔꯤꯗ, ꯅꯄꯥꯗ ꯍꯥꯏꯔꯒ ꯆꯠꯂꯨꯀꯣ꯫ ꯑꯁ ꯑꯃꯨꯛ ꯌꯥꯔꯛꯇꯗꯅꯀꯣ꯫ ꯈꯪꯗꯦ ꯍꯥꯏꯅꯔꯒ ꯌꯥꯔꯒ ꯆꯠꯂꯨꯀꯣ꯫
ꯑꯁ ꯑꯗꯣ ꯆꯥꯛꯇꯣ ꯊꯤꯔꯣꯕ ꯆꯥꯊꯣꯛꯂꯒꯦ ꯕꯕꯥ ꯀꯧꯔꯒꯦꯀꯣ ꯆꯥꯛꯄꯨꯗꯤ ꯊꯤꯔꯒꯦꯅꯦ ꯅꯪꯁꯨ ꯆꯤꯡꯒꯗꯣ ꯀꯜꯂꯛꯑꯣ ꯈꯔ ꯍꯣꯏ ꯃꯃꯥ ꯑꯗꯣ ꯆꯥꯛ ꯊꯤꯔꯣꯕ ꯆꯥꯛꯄꯨꯗꯤ ꯊꯤꯕ ꯂꯣꯏꯔꯤꯅꯦ ꯑꯗꯣ ꯅꯄꯥꯁꯨ ꯀꯧꯔꯛꯑꯣ ꯆꯠꯂꯣ ꯅꯆꯟꯅꯨꯄꯤꯒ ꯕꯕꯥ ꯑꯣ ꯕꯕꯥꯎ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯕꯦꯝꯃ ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ ꯆꯥꯛꯄꯨ ꯊꯥꯡꯗꯣꯛꯂꯕꯅꯦ ꯅꯪꯅ ꯆꯥꯔꯁꯦ ꯍꯥꯏꯗꯨꯕꯣ ꯊꯥꯡꯗꯣꯛꯄꯒ ꯂꯣꯏꯔꯦꯗ ꯑꯗꯨꯗꯤ ꯆꯥꯊꯣꯛꯂꯁꯤ ꯕꯦꯝꯃ ꯂꯥꯛꯑꯣꯍꯦ ꯆꯥꯔꯁꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯁꯅꯥ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩ ꯊꯥꯕꯜ ꯆꯠꯂꯨꯒꯦ ꯍꯥꯏ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯆꯠꯀꯦ ꯍꯥꯏꯔꯤꯔꯣ ꯍꯥꯏꯁꯤꯕꯣ ꯆꯠꯂꯣꯏꯗ ꯑꯗꯣ ꯉꯁꯤꯁꯦ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯕꯒꯤꯅꯤꯗ ꯂꯝꯗꯤ ꯍꯦꯟꯖꯅꯨꯀꯣ ꯍꯦꯜꯂꯣꯏꯕ ꯑꯩꯕꯨ ꯌꯥꯝꯅ ꯍꯦꯟꯕꯗꯧꯅ ꯃꯤ ꯈꯟꯅꯐꯝ ꯃꯌꯥꯗꯗꯤ ꯆꯪꯂꯨꯅꯨꯀꯣ ꯆꯪꯂꯣꯏ ꯑꯩꯁꯨ ꯈꯪꯉꯤꯕ ꯃꯃꯥ ꯑꯗꯣ ꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯉꯔꯥꯡꯁꯨ ꯍꯜꯂꯛꯄ ꯊꯦꯡꯕ ꯃꯥꯜꯂꯤ ꯉꯔꯥꯡꯕꯨꯗꯤ ꯈꯔ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯊꯦꯡꯂꯣꯏꯌꯦ ꯍꯥꯏ ꯑꯩꯗꯤ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏꯒ ꯂꯩꯇꯦꯀꯣ ꯄꯩꯁꯥꯕꯨꯗꯤ ꯌꯥꯔꯅꯤꯗ ꯑꯗꯣ ꯑꯩ ꯆꯥꯛꯑꯣꯏ ꯍꯧꯒꯠꯂꯒꯦ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯕꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯤ ꯑꯗꯨꯒ ꯁꯅꯥ ꯏꯆꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯁꯅꯥꯅ ꯏꯆꯟ ꯀꯩ ꯍꯥꯏꯒꯦ ꯅꯝꯆꯥ ꯑꯩꯗꯣ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯅꯝꯆꯥ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯋꯥꯅꯤꯗ ꯅꯪ ꯇꯨꯝꯅꯤꯡꯉꯁꯨ ꯑꯗꯨꯝ ꯇꯨꯝꯃꯝꯃꯨꯀꯣ ꯏꯆꯟ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯅꯪ ꯉꯥꯏꯔꯝꯗꯣꯏꯅꯤꯀோ ꯅꯪꯗꯤ ꯀꯩ ꯇꯧꯔꯝꯒꯗꯣꯏꯅꯣꯕ ꯁꯦꯔꯦꯟ ꯌꯦꯡꯂꯝꯗꯣꯏꯅꯦ ꯑꯉꯥꯡꯈꯩꯒ ꯍꯣꯏ ꯑꯗꯨꯗꯤ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯅꯝꯆꯥ ꯅꯨꯡꯁꯤꯕ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯏꯆꯟ ꯅꯨꯡꯁꯤꯕ